Moreh border sil Toukhibadagi, Moreh Miyam Kham Thengna Wanare, Pawasi Pandam Pausi dagi Lakwatjabane, Myanmar Lalauba Masung, Junta military anigi marakta Haukiba numit Kharani asida, Akan Bamong the Kurthongrakpadagi, Moreh the Myanmar gi refugees in Chancelak Palepta Vagaloina. Border town Moreh sil Toukhibadagi, Nong Magitangai for the Bapolam Sing Pusilak Palep Kibagaloina. Moreh gi Miyam Kham Thengna Awaba Mayokna Re, Aikoigi Moreh Paumina. Ngarang Moreh bazar da lariba community variety market ta ensang napi yoliba ima sing amadi dukandar sing unarubada Indo Myanmar border Thengkhibadagi Myanmar romdagi pusilakpa potsai kaya hongna fanglamba du fanglaktaba amadi Imphal lomdagi pusilakpa chana thangnaba ensang napi cheng hawai na singba polam kaya gi mamal Kham Thengna wangle mafam adugi dukandar amana phongdorakpada thaugi mamal hengalakpadagi potsai gi Mamal hengalakpane laibak ani asigi hojik maki oinadi border sil tawduna mi ama fawba lanthok lansin namata yadana thamlibane border Thengkhibadagi Moreh da hojik oiragliba lalol itiki phibam asidi laidaba nongmagi afangba karbar macha masa tawduna imung puriba miyoi singdadi awabagi mathakta awaba haibadune Indo Myanmar border sil tawbagi mahut laibak anigi laidabagi pankhaida lairiba praja singi khanbiduna laibak anigi marakta yanaba ainama sembiduna akangnaba matam amadi Mafam pibiduna border asi hangdok piduna laibak anigi miyamna thengnariba leita lairagi awaba si yengbiduna nongmagi tangai fadana changdaba yadraba chana thangnaba potsei mana masing yonba yahanbiyo haina laingaki pungning singsilakle jiribamda lairiba laingaki loisang singi Fibam COCOMI na yengsinkhre department Kharadi Sangoldagi Henna Fibam Sokle Mamingtagi Ngaire Jaichandra Konthoujam Pawasi Pandam Pausi dagi Lakwatjabane Coordinating Committee on Manipur Integrity, COCOMI Assistant Coordinator Jaichandra Konthoujam na luchingba, Team Mamana, Jiribam District Lairiba, Laingaki Loisang Singi Fibam Hakthengna Yengsinkhre, Jiribam da Lairiba Laingaki Department Kharadi, Sangoldagi and Fibam Sokle, Mathau Taudre, Mamingtagi Ngaire, Laingak na Misang Mikai Naidana transfer amadi posting gi thabak paikalaglaba khaktada, District Headquarter Khudingmak Mapung Phaba ngamgani haina COCOMI gi Assistant Coordinator Jaichandra Konthoujam na phongdokhre Jiribam da laiba Agriculture, Water Supply, Fishery, Veterinary, PWD amadi Education na chingba punna Department taruk asigi Fibam hakthengna yengsinbagi khongsat aduga mari leinana Jaichandra Konthoujam na phongdokhibada Jiribam gi oina laiba laingaki Department ayambana mathau taude Mamingtagi Ngaire Loisang ayamba Sangoldagi Henna Fibam Sokle Adubu Education Department ki oina de thaba khara dumakta hori hai khe mahangna makha taraduna anoba district sembai basi administration da Miyam da hena khudong chahanaba tawribane masigi ona tainabada kumja lisingani kunithoi gi June 10 da Jiribam da transport office hangna bahaiduna transport department na thokiba order ngasi fawba thabak to onthoklam da bai basi laingak pu sitabane masida laingak na tumina yengdunu laifam thokte action laukhatpam thoi hai khe Loina laingak na staff singi transfer amadi posting gi thabak paikhatbada Misang Mikai Naidaba system da satharaglaba khaktada district headquarter khudingmak mapung phaba oithokane Maruoina staff singi quarter marang kaina thambasu mathau tai quarter yaudana staff singna hotel da kayam kuina leiba oithokane staff singna hotel da leibagi expenditure kadai dagi lawgadawre maram asina laingak na thuba da staff singi mathau taba quarter sing semgat sagatpa changi haina su Jaichandra Konthoujam na phongdokhe Merangir Mechekki misiga mari leinana UNC amadi COCOMI na CM unakhre Pawasi Pandam Pausi dagi Lakwatjabane Chief Minister Nongthongbam Biren na social media da thadorokpa warol amada Kangsu village dagi Merangir Mechekki kauba miyoi ama leikhidaba thogdok adu laibak thibani haibaga loinana mihat asida chenabani haiba miyoi ama fare mihat asida chenaba sing faduna maralgi sairak pigani amade mihat asigi achumba wayel fangangani haina phongdorokle Chief Minister na mahaki expose aduda Kangsu village dagi Merangir Mechekki kauba miyoi ama leikhidabagi matangda COCOMI amadi UNC gi mihut sing mahaki office ta laktuna mihat asigi achumba wayel fanganaba taksillamkhe mahakna su soidana maki achumba wayel fangangani haibagi thajaba pikhi haire amaromda Chief Minister N Biren na mahaki expose ta thadorokpa topa warol amada government amasung government aided college singi principal amade faculty members singa unaduna mahiroi singi academic atmosphere kahendana thamnabagi matangda kumna wari sanakhe wari sanabaga loinana mahiroi singna punba class ki chada humbudra ki changda class yaudravade semester exam amade scholarship apply tawhandana bakhana balaire adubu wafam asi rule oina chanaragani haibadi natre
ꯃꯍꯩꯔꯣꯏꯁꯤꯡꯅ ꯆꯥꯡ ꯅꯥꯏꯅ ꯀ꯭ꯂꯥꯁ ꯌꯥꯎꯅꯕ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯅꯤ ꯍꯥꯏꯔꯦ